Hunnadaba Yadabagi Keinom Lakpa Haitare. Question dana topic dana thambiri sina Congress ka BJP ka Hunnaba matam ra haina question mark ama thambi aduga hangbiri bawa hangduna ngarangi Congress na khoi gi sarkar paralyze oire central government kaimta tawdre haibagi pot amaga degi khoi gi BJP na ngarang pangthokiba aduga general secretary K Sharat Kumar na luchingbiraga pangthokiba press meet haitare madudi kari gi matangda khoi gi World Cookie Joe Intellectual Council gi adugomba mai letter reference number 57/02 की letter ama khaktang leak oirakpa madudagi ekhoni press meet tu tawjabani aro tamo laksaning madi masi hunnabagi din natte adubu lairiba BJP lenga asida paralyze oire state government si kaimta tawdre haiba wafam si lakpa kanda as a spokesperson of BJP amo oina nungaijadaba ekoi sarkar na tawriba thabak thorum khara haiba tare maru oina ngasi Manipur gi adugomba 2017 da wasak lokhiba honorable chief minister N Birena ngasi Manipur gi damakta tawrakliba thabak sidi mamang matamda leirma chief minister amutna tawkhidriba thabak kumba ngaktani haitare maru oina mahangna hogdokhiba adugomba war on drugs Manipur gi praja gi damakta miro lakadriba tunglamsat ki damakta khallaga tawkhibani popi anthatpa Manipur gi adugomba ekhoi gi drug free state ama oina bagi damakta yamna kanaba adugomba Manipur gi future generation gi damakta ni loinana ngasi Manipur da praja kayana matam kayada gi chei kuntra nipu hena lauduna lakpasi Manipur si yumnang mana kainaba haiba ekhoi gi mitopna Manipur da sangsilakpana maram oiraga yellow me sing sida minority tarakna bagi choba macha ama lakpadagi matau karamna yellow me si kanna bagi damakta kari toba yai haiba gi thobak thorom si kwaidagi han honorable chief minister toba si inner line permit system haiba Manipur gi praja na kwaidagi pamba aduga Manipur gi yellow me kanna bagi kwaidagi maru oiba adugomba ILP system asa Manipur da chanan ki honorable chief minister en birene maka tarakpata amuk Manipur ngasi thoiba issue sida Indian citizen singi maraktagi changakpadu nataba aduguma international gi illegal immigrant ma ama sangsilak se kamaina masibu kamaina identify toksige haibadagi ekhoi gi aduguma illegal immigrant identify tongna bagi damukta biometric ki khutang da ministry of home affairs ki aduguma instruction gi matung ina Manipur amadi Mizoram da hokhiba sidasu Manipur honorable chief minister na mitop sing ase mitop hairagadi mi khudimak bo mitop ne haiba natte ekuna base year ama akoi sarkar sina lauthokre 1961 31st December gi matung da lakpa mi sing aduna ekuna aduguma mitop ni haigani haibani aduna sigumba tungi aduguma Manipur gi asengba Manipur amagi damakta honaduna lakliba drug thingna bo honariba popi yanthana bo honariba Manipur gi umang kok thorok pase kanna bo honariba amadi Manipur gi mitop khandokna bo honariba honorable chief minister gi sarkar se paralyzed away haiba taragadi matau karamna ayang BJP gi spokesperson amoina hariba allegation adu I accept taw ngamoi maramaduna I hunjaba nate honorable chief minister en birena ngasi tawriba thabak singa se Manipur gi damaktani natragadi kari gi damakta mangna drug thingga doriba no manatragadi kari gi damakta mangna umang yanthatliba adugumba reserve forest country ma mi singa dandi piga doriba yellow missing kanna mitop khandok pato kari gitoribano masipuna masikarigino for the future generation of the state Manipur neba asengba Manipuri sing khaktagi oiba Manipur ama laihonaba yellow missing asigi ngasi yam wana chai kharagi matungda ikoi ase taseng ama minority tarakpa yabagi phibam ado leitana bagi damukta torokpa du honorable chief minister gi khongthangni masida ngasi Manipur da thorliba irang asiga mari leinabagi maramdi masibu pamdaba miyoi kharana drug laisura drug mafia kharana Manipur ki chief minister da aram allegation tawraga chief minister ki pham thadok na torokpa adagi mathakta Manipur gi aduguma maitai gi maru oina micham praja kya da nongmai kapsir lebase kanano haibase ekoina kofam thokte maside ta sengnamak Manipur da law na sangsilakpa cookie illegal immigrant sing tawbani hairiba cookie illegal immigrant sing aduni ekoina kasi kaujariba 1961 December 31st ki matung da changak pasing adubu ekoina cookie narco terrorist amadi makhoisina ngasi Manipur da thorli irang se thonabagi maramni masida Manipuri ama oina as a maitai ama oina haiba cookie narco terrorist sing adubu terrorist ni haibada BJP na karisu nungai tabalaite maramaduna ekoina haijaning basi adugoba lurba timing asida November ki tang kun manga da adugomba India ge adugomba khwaidagi luchingbo oiriba Congress ki president oriba Malik Arjun Kharge all India Congress committee president bondu imrak thasan jage aduga haziki point ji lakon tamda khoi gi ojamanau to na kari mo yaning da leiraga su pam doi do hapsaning ba na tarko ojamanau to gi maduri da subject to correction any kind of form da adum makha tabir ko yani aduna hazik maroi na ngarang si Congress ki spokesperson be ke sari to mar fungdo ki be fam lai grabane hazik Manipur da hazik ITLF amadi kotu form to griba se Congress amadi masigi mapani sangjal ba ko ki na ko terrorist me am pullaga makhoi na form to giba
ITLF कोटूनी है भी वफम तो लेने अदुन हजिक चथरी बा पार्लियामेंट सेशन जिदा हजिक मालुक अर्जुन खारगे का यानी कि वफम दो हजिक पार्लियामेंट पुथो है बगी वफम थोले है भी वफम पॉइंट लग रहा बने अदाई बितांग कितंग सेंडोक पिरो अदु जामनाव तो अदुम मरक द क्रॉस तो यानी को ओके आई ने सेंडोक का बनते जामनाव तो न सेंडोक का दरांग खंजई हौसी की लाइबा तमोना हाइदि बदुदा aina hujik panjakriba sing adu da nungaitaba yaningdaba leiba taragadi taseng mami odoi manipuri ni haina khaloi maramdi drug thingba si manipuri prajana pami umang kanba si manipuri prajana pami mito khandok ko manipuri prajana pami hairiba sing adu tawriba honorable chief minister n beren amadi bjp ki lengak ne habise manipuri praja khudimang ni yanar wafam ni aduna makha tarakba hujik letter du gi matang na tamoi ta panjarake hujik letter sida aina sum tajabada congress ki oiba opinion so ai sum haiben uzare tv kharada masida yaurisi अखोना उरीसी टू श्री राहुल गांधी जी लीडर ऑफ ऑपोजिशन लोकसभा नंबर 2 द लेरिसिना श्री मलिक अर्जुन खारगे ऑनरेबल प्रेसिडेंट ऑल इंडिया कांग्रेस कमिटी हाइबने मसिदा कॉपी 2 हाइबम याव मखादा कॉपी 2 हाइना लाइरिबा लेटर से एड्रेस तौरिबसी कनानो राहुल गांधी अमदि मलिक अर्जुन खारगे द तौबनी हाइरिबा लेटर से की मनुंग द यावरिबा वही से करिनो हाइबा मतमदा कुकी पॉलिटिकल सॉल्यूशन बिल अमा हंदक पांगथोकलिबा अदुगुंबा पार्लियामेंटरी सेशन असिदा सिगी बिल जी पुथोकपियो हाइबने मसीदा कांग्रेस ना हुजिक हाइबो वाफम अमा लई मदुदी 31 अगस्त अमदि 2 सेप्टेम्बर 2023 द याखिबा हाइबो वाफम अमा यावी was agreed on the 31st August and 2 September 2023 हाइबा मसीदा मयक सेंगना पंदे कनागा यानखिबनो ओके मदुबु बीजेपी के यानबनी हाइबदी यारो क्लैरिफिकेशन एनी आई लेटर दो सिदा सु लैसरे अदुना आई यमपा मसे क्लियर होइना सी अदुना आइना हाइजनिंग मसे तमो सिगुम्बा मनुंग एजेंडा मानबा मनुंग द यानबा मानबा मनुंग द मखुइ मसेन लौथुनरबरा हाइना चिंगनबो ओइबा याबा हाइतारे सिगुम्बा लेटर सिंग हंदकी नवेंबर 25 ना अहान बसुनते मसिगी ममांग द मखुइना पीखिबसि राहुल गांधी द 8 जुलाई 2024 द सेम लेटर IT लेफ्ट ना मु पीखरे मदुगी मतुंग द वर्ल्ड कुकी जो इंटेलेक्चुअल कॉन्सिना 25 नवेंबर 2024 द मु पीबनी अदो बेटारगदी इलेक्शन की मतम दा वोट पीरोई हाइना मखोई वोट थादरोई हाइरंबा ITLF कुकी इनपी अमदी वर्ल्ड कुकी जो इंटेलेक्चुअल काउंसिल ना एखोई की वोट सिदा सरुक यारोई हाइबा पार्लियामेंट की इलेक्शन दा मतौ करमना कांग्रेस ना वोट लोइना फंगक लिबनो हाइबा से मणिपुर की प्रजा सिंह ना हंगनबो वहंगनी बीजेपी की स्पोक पर्सन सुरेश ना जो हंगजरी